ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯕꯦꯁꯅꯥ ꯅꯥꯎꯔꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝꯗꯨ ꯌꯥꯆꯪꯂꯛꯄꯒꯤ ꯃꯤꯅ ꯈꯨꯔꯛ ꯈꯥꯏꯗꯅꯁꯨ ꯆꯠꯅꯔꯤ꯫ ꯄꯣꯠ ꯌꯣꯟꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯄꯣꯠ ꯌꯣꯟꯅꯍꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯔꯛꯇꯨꯗ ꯇꯣꯝꯕꯤ ꯏꯁꯧ ꯂꯥꯡꯂꯝꯃꯤ꯫ ꯅꯨꯄꯥꯗꯒꯤ ꯅꯨꯄꯤꯗꯒꯤ ꯃꯥꯒꯤ ꯊꯥꯕꯜꯂꯩ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ꯫ ꯑꯩꯁꯦ ꯁꯛ ꯊꯤꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯂꯩꯁꯥꯕꯤꯁꯨ ꯑꯣꯏꯔꯤꯕ, ꯀꯥꯡꯉꯧ ꯕꯣꯔꯥꯁꯨ ꯑꯩꯒꯤꯅ ꯍꯦꯟꯅ ꯍꯥꯎꯔꯤꯕ, ꯃꯥꯒꯤ ꯊꯥꯕꯜꯂꯩꯁꯤꯗꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯇ꯭ꯔꯕ, ꯃꯆꯥꯁꯨ ꯂꯩ, ꯇꯒꯠ ꯇꯒꯠ ꯇꯦꯛꯂꯤꯕ ꯑꯩꯕꯨꯗꯤ ꯌꯦꯡꯕꯤꯗꯦ꯫ ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯀꯅꯤꯀꯣ, ꯉꯁꯥꯏ ꯅꯣꯡ ꯄꯨꯡ ꯉꯥꯟꯕꯗꯩꯅꯤ ꯑꯩꯅ ꯌꯦꯡꯂꯛꯂꯤꯁꯦ꯫ ꯑꯣ ꯑꯍꯥꯗ ꯅꯨꯄꯥ ꯑꯅꯤ ꯂꯥꯛꯏꯁꯦ ꯑꯁꯤ ꯍꯦꯛꯇ ꯀꯧꯔꯒꯦ꯫ ꯇꯥꯗꯥ, ꯀꯥꯡꯉꯧ ꯕꯣꯔꯥ ꯑꯍꯥꯎꯕ ꯂꯩꯔꯤꯌꯦ, ꯆꯥꯁꯤ ꯂꯥꯛꯑꯣ ꯇꯥꯗꯥ꯫ ꯆꯠꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗꯀꯣ꯫ ꯍꯩꯁ, ꯑꯩꯒꯤ ꯂꯨꯛꯃꯥꯏꯁꯤ ꯃꯤꯅ ꯄꯣꯠꯁꯦꯝ ꯇꯧꯈ꯭ꯔꯖꯥꯠꯂꯥ? ꯍꯌꯦꯡꯃꯛ ꯑꯩꯁꯨ ꯑꯃꯥꯏꯕꯤ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯁꯣꯝꯗ ꯊꯥꯕꯜꯂꯩꯁꯨ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨꯒꯤ ꯄꯣꯠ ꯇꯝꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯃꯊꯟꯇꯒ ꯑꯣꯏꯔꯤ, ꯃꯆꯥ ꯑꯄꯤꯛꯄꯗꯨꯁꯨ ꯃꯅꯝꯗ ꯄꯣꯔꯤ꯫ ꯅꯨꯄꯥ ꯃꯈꯩꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯇꯣꯝꯄꯣꯛꯅ ꯑꯩꯈꯣꯏ ꯆꯥ ꯑꯅꯤꯗ꯫ ꯊꯥꯕꯜꯂꯩꯅ ꯌꯥꯅꯤ, ꯍꯣꯏ ꯍꯩꯔꯛꯑꯒꯦ꯫ ꯑꯁꯨꯝꯅ ꯆꯥ ꯑꯅꯤ ꯍꯩꯔꯒ ꯊꯣꯔꯛꯄꯗ ꯎꯔꯦ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯆꯥꯗꯨ ꯇꯨꯃꯤꯟꯅ ꯊꯅꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤ꯫ ꯇꯣꯝꯄꯣꯛꯅ ꯊꯥꯕꯜꯂꯩ, ꯑꯩ ꯍꯟꯗꯛ ꯆꯠꯄꯁꯤꯗꯤ ꯈꯔ ꯀꯨꯏꯅ ꯂꯩꯔꯛꯄ ꯌꯥꯏ, ꯑꯗꯣ ꯑꯩꯅ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯒꯤ ꯑꯎꯟꯄꯣꯠ ꯂꯥꯡꯕ ꯍꯧꯔꯝꯃꯨꯀꯣ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯇꯨꯃꯤꯟ ꯏꯃꯥꯇꯣꯟ ꯈꯪꯍꯟꯗ ꯃꯔꯨꯞ ꯃꯆꯥ ꯑꯃ ꯌꯥꯎꯔꯤꯌꯦ꯫ ꯁꯤ ꯐꯪꯕꯒ ꯇꯥ ꯇꯣꯞꯄꯣꯛ ꯍꯣꯏꯗ ꯄꯨꯔꯒ ꯍꯦꯛꯇ ꯂꯥꯛꯑꯗꯕꯅꯤ꯫ ꯑꯗꯣ ꯀꯩꯗꯧꯔꯕ? ꯅꯪꯅ ꯑꯃꯨꯛ ꯄꯦꯔꯛꯏꯗꯣ ꯀꯩꯒꯤꯅꯣ? ꯊꯥꯕꯜꯂꯩ, ꯑꯩ ꯂꯩꯔꯤꯉꯩ ꯀꯩꯒꯤ ꯄꯦꯔꯤꯅꯣ? ꯅꯪꯅ ꯆꯠꯈ꯭ꯔꯗꯤ ꯏꯃꯥꯇꯣꯟꯒꯤ ꯃꯇꯧꯗ ꯑꯩ ꯂꯩꯐꯝ ꯈꯪꯗꯦ ꯇꯥ ꯇꯣꯞꯄꯣꯛ꯫ ꯑꯗꯨꯒ ꯍꯟꯗꯛꯁꯦ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯀꯌꯥꯁꯨ ꯄꯨꯔꯛꯏ꯫ ꯃꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯣ ꯑꯩ ꯍꯩꯅꯗꯦ꯫ ꯑꯩ ꯅꯪꯕꯨ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯖꯍꯧꯔꯦ ꯍꯥꯏꯕꯁꯦ ꯇꯥ ꯇꯣꯝꯄꯣꯛ ꯃꯁꯤꯃꯗꯤ ꯀꯥꯎꯕꯤꯒꯅꯨꯀꯣ꯫ ꯍꯣꯏ, ꯑꯩꯁꯨ ꯊꯨꯅ ꯍꯜꯂꯛꯅꯕ ꯇꯧꯒꯦ꯫ ꯑꯗꯣ ꯅꯪꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨ, ꯑꯩ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯔꯒꯦ꯫ ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯂꯁꯤꯔꯥ? ꯑꯗꯨ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗ꯫ ꯌꯥꯔꯦ, ꯃꯥꯒꯤ ꯇꯍꯥꯕꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯦ꯫ ꯍꯌꯦꯡ ꯉꯟꯅ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯄꯣꯠ ꯆꯩ ꯅꯨꯡ ꯂꯣꯏꯁꯤꯟꯕ ꯊꯦꯡꯒꯅꯤ, ꯃꯇꯝꯁꯤꯁꯨ ꯃꯝꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯑꯗꯨꯒ ꯑꯩꯁꯨ ꯀꯨꯏꯔꯦ ꯌꯨꯝꯗꯩ ꯊꯣꯔꯛꯏꯁꯤ, ꯑꯃꯨꯛ ꯏꯃꯥꯇꯣꯟꯒꯤ ꯍꯧꯅꯕꯤ ꯇꯧꯔꯛꯑꯗꯤ ꯑꯩ ꯇꯜꯂꯦ, ꯆꯪꯉꯒꯦ꯫ ꯇꯣꯝꯄꯣꯛꯅ ꯅꯨꯃꯤꯠꯇꯨꯅ ꯃꯥ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯃꯥꯅ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯁꯥꯒꯩꯒꯤ ꯃꯧ ꯑꯣꯏꯔꯕꯀꯣ? ꯑꯩꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯅꯤ ꯈꯟꯅ ꯅꯅꯥꯛꯇ ꯂꯥꯛꯈꯤꯕ, ꯑꯗꯨꯒ ꯅꯪꯗꯤ ꯃꯐꯝ ꯈꯪꯗ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯒ ꯃꯐꯝꯁꯤꯗ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯕꯀꯣ? ꯊꯥꯕꯜꯂꯩꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯇꯣꯝꯄꯣꯛ ꯃꯥꯅꯗꯤ ꯂꯥꯟꯅ ꯈꯟꯈ꯭ꯔꯦ꯫ ꯊꯥꯕꯜꯂꯩ ꯃꯐꯝꯗꯨꯗ ꯃꯤꯔꯣꯠ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯁꯨ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟꯗ꯫ ꯃꯍꯥꯛ ꯁꯥꯒꯩ ꯍꯣꯡꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯊꯥꯕꯜꯂꯩ ꯃꯍꯥꯛ ꯈꯛꯇꯅ ꯈꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗ ꯆꯟꯕꯤ ꯏꯅꯥꯎ ꯌꯥꯏꯃ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯂꯥꯛꯃꯟꯗ꯭ꯔꯕꯗ ꯆꯟꯕꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ꯫ ꯂꯥꯛꯈꯤꯁꯅꯨ, ꯀ꯭ꯋꯥꯛꯀꯤ ꯀꯨꯆꯨ ꯉꯝꯖꯕ ꯃꯥꯏꯕꯪꯗꯣ꯫ ꯑꯁꯨꯝ ꯃꯥꯅ ꯏꯁꯧ ꯂꯥꯡꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯏꯅꯥꯎ ꯌꯥꯏꯃꯁꯨ ꯍꯣꯕꯦ ꯂꯥꯛꯆꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯐꯤꯅꯥꯠ ꯃꯔꯤ ꯇꯠꯊꯣꯛꯈ꯭ꯔꯦ꯫ ꯐꯤꯅꯥꯠꯁꯤꯁꯨ ꯑꯃꯨꯛ ꯇꯠꯈ꯭ꯔꯦ꯫ ꯑꯩꯅ ꯊꯨꯔꯛꯑꯗꯤꯅꯦ ꯄꯦꯜꯂꯕꯅꯤꯗ, ꯅꯨꯄꯤꯃꯛꯀꯤ ꯁꯛꯇꯥꯃꯛꯅꯤ, ꯇꯨꯝꯃꯤꯕ ꯃꯆꯤꯟꯗꯨꯒ ꯏꯁꯧꯗ ꯀꯥꯝꯃꯒꯅꯤ ꯂꯩꯔꯝꯗꯣꯏꯁꯤ꯫ ꯄꯦꯜꯂꯕꯅꯤ, ꯑꯩꯗꯤ ꯄꯦꯜꯂꯕꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯑꯇꯠꯄ ꯐꯤꯅꯥꯠꯇꯨꯕꯨ ꯄꯥꯏꯗꯨꯅ ꯀꯞꯉꯥꯡ ꯇꯧꯔꯒ ꯂꯥꯛꯂꯤꯕ ꯏꯅꯥꯎ ꯌꯥꯏꯃ ꯎꯕꯒ ꯂꯋꯥꯏ ꯂꯨꯇꯣꯟꯗꯒꯤ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ ꯆꯟꯕꯤꯅ꯫ ꯌꯧꯕꯤꯔꯛꯑꯦ ꯑꯩꯈꯣꯏ ꯁꯅꯥ ꯏꯕꯨꯡꯉꯣꯗꯤ꯫ ꯁꯅꯥ ꯏꯕꯨꯡꯉꯣꯕꯨ ꯂꯥꯛꯄ ꯈꯨꯅꯤꯡ ꯀꯥꯡꯗꯅ ꯌꯦꯡꯕꯗ ꯅꯅꯥꯏ ꯑꯣꯏꯕꯤ ꯑꯩꯒꯤ ꯉꯛꯁꯦ ꯇꯦꯛꯇꯣꯔꯤ꯫ ꯁꯅꯥ ꯊꯧꯒꯜ ꯑꯣꯏꯅ ꯈꯨꯠꯇꯨꯝꯁꯤꯃ ꯆꯥꯕꯤꯔꯣ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯆꯤꯟꯒ ꯈꯨꯠꯅ ꯍꯦꯛꯇ ꯀꯤꯟ ꯑꯃ ꯏꯅꯥꯎ ꯌꯥꯏꯃꯒꯤ ꯅꯈꯥꯡꯗ ꯊꯤꯜꯂꯛꯏ꯫ ꯃꯇꯧꯗꯨꯗ ꯏꯅꯥꯎ ꯌꯥꯏꯃ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯀꯞꯉꯥꯡ ꯇꯧꯔꯛꯏ꯫ ꯀꯩꯅꯣ, ꯑꯩꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯣꯏ ꯃꯥ,
ꯑꯩ ꯃꯤꯠꯁꯤꯗ ꯅꯟ ꯄꯥꯏꯔꯦ ꯅꯨꯄꯤꯅꯦ ꯍꯥꯏꯗꯅ ꯑꯉꯥꯎꯕꯤ ꯑꯃ ꯀꯣꯏꯔꯨꯗꯅ ꯅꯆꯥꯁꯦ ꯁꯤꯐꯝ ꯅꯐꯝ ꯈꯪꯉꯣꯏꯗꯣꯔꯤ ꯍꯣꯏ ꯃꯥ ꯍꯣ ꯕꯥꯖꯤ ꯌꯥꯔꯦꯍꯦ ꯅꯨꯄꯤ ꯑꯩꯅ ꯇꯧꯗꯧꯁꯦ ꯅꯪꯅ ꯑꯣꯏꯅ ꯇꯧ ꯂꯩꯔꯦꯅꯦ ꯉꯥꯏꯈꯣ ꯍꯧꯖꯤꯛ ꯅꯪꯅ ꯌꯧꯔꯛꯏꯁꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯊꯦꯡꯕꯩ ꯃꯔꯝ ꯅꯪ ꯍꯪꯈ꯭ꯔꯕ ꯍꯥꯟꯅ ꯋꯥ ꯍꯪꯉꯒ ꯑꯩꯕꯨ ꯐꯨꯔꯁꯨ ꯌꯥꯏ ꯅꯪꯗꯤ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯐꯤꯅꯥ ꯇꯠꯈꯤꯕꯒꯤ ꯈꯣꯡꯅ ꯐꯤꯅꯥ ꯇꯣꯡꯗ ꯂꯥꯛꯂꯤꯁꯦ ꯅꯪꯒꯤ ꯀꯤꯟ ꯑꯍꯥꯎꯕ ꯆꯥꯅꯕ ꯑꯣꯏꯔꯦ ꯑꯦ ꯑꯗꯣ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯪꯗꯤ ꯑꯩꯗꯤ ꯈꯪꯗꯕꯒꯤ ꯈꯔ ꯀꯟꯅ ꯊꯤꯟꯈ꯭ꯔꯦ ꯁꯥꯎꯕ ꯌꯥꯗꯦ ꯇꯥ ꯏꯅꯥꯎ ꯌꯥꯏ ꯅꯪꯅꯗꯤ ꯑꯩꯅ ꯋꯥ ꯉꯥꯡꯕꯩ ꯃꯇꯝ ꯄꯤꯈ꯭ꯔꯕ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯅꯪ ꯄꯤꯖꯅꯤꯡꯗꯅ ꯁꯤꯡꯖꯨ ꯂꯩꯔꯛꯏ ꯁꯤ ꯆꯥꯁꯤꯁꯦ ꯐꯝꯃꯣ ꯁꯣꯝꯗ ꯇꯣꯝꯄꯣꯛꯀꯤ ꯌꯨꯝꯗꯅꯤ ꯇꯣꯝꯄꯣꯛꯀꯤ ꯃꯄꯥ ꯇꯣꯃꯥꯜꯅ ꯌꯨ ꯉꯥꯎꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯨꯕꯤꯒ ꯀꯟꯅ ꯈꯠꯅꯔꯝꯃꯤ ꯅꯨꯄꯤꯅ ꯉꯝꯕꯁꯦ ꯉꯝꯃꯤ ꯐꯖꯅ ꯉꯝꯃꯤ ꯅꯨꯄꯤ ꯃꯌꯥꯝꯗꯩ ꯈ꯭ꯋꯥꯏꯗꯒꯤ ꯉꯝꯕ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯏꯆꯦ ꯍꯧꯖꯤꯛꯅ ꯑꯩꯒꯤ ꯅꯨꯄꯤ ꯃꯥꯅ ꯃꯌꯥꯝꯗꯩ ꯈ꯭ꯋꯥꯏꯗꯒꯤ ꯇꯧꯕ ꯉꯝꯕ ꯅꯨꯄꯤ ꯑꯄꯥꯝꯕ ꯅꯨꯄꯥꯁꯨ ꯐꯥꯕ ꯀꯤꯔꯤ ꯃꯥꯅ ꯐꯥꯕꯗꯩ ꯑꯩꯒ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯡꯁꯤꯔꯩꯕꯁꯨ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯞꯅꯍꯟꯕꯅꯤ ꯅꯨꯡꯁꯤꯔꯩ ꯑꯣ ꯅꯨꯡꯁꯤꯗ ꯃꯇꯝꯗꯣ ꯉꯁꯥꯏꯗꯩ ꯂꯥꯎ ꯈꯣꯡꯉꯤꯗꯨ ꯇꯨꯃꯤꯟ ꯇꯥꯔꯝꯕ ꯑꯃꯨꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯊꯣꯔꯛꯂꯒ ꯑꯗꯥꯏꯗ ꯂꯩꯔꯝꯕ ꯏꯁꯤꯡꯗꯨ ꯍꯦꯛꯇ ꯍꯩꯖꯤꯜꯂꯤ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯅꯪꯒꯤ ꯅꯨꯡꯁꯤꯔꯩꯗꯣ ꯑꯩꯅ ꯅꯪꯁꯦ ꯐꯥꯏ ꯍꯥꯏꯕ ꯅꯨꯡꯗ ꯍꯣꯠꯂꯒꯦꯗ ꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯈꯧꯔꯤ ꯄꯥꯏꯗꯨꯅ ꯃꯦꯠꯀꯦ ꯇꯧꯔꯛꯏꯉꯩ ꯇꯣꯝꯄꯣꯛ ꯆꯪꯉꯛꯇꯨꯅ ꯆꯤꯡꯊꯣꯛꯏ ꯑꯁ ꯁꯤꯠꯅꯕ ꯇꯥꯔꯦ ꯀꯩꯅꯣ ꯏꯃꯥ ꯕꯥꯕꯥ ꯅꯣꯏꯁꯦ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤꯀꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯕꯂꯩꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯇꯣꯝꯄꯣꯛꯀ ꯊꯦꯡꯅꯔꯝꯃꯤ ꯇꯣꯝꯄꯣꯛ ꯎꯕꯗ ꯅꯨꯄꯤꯗꯨꯅ ꯇꯥ ꯇꯣꯝꯄꯣꯛ ꯅꯪꯗꯤ ꯀꯗꯣꯝꯗꯩꯅꯣ ꯊꯕꯥ ꯅꯪꯗꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯑꯩꯕꯨꯗꯤ ꯁ꯭ꯋꯥꯏꯗ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ ꯃꯣꯏꯗ ꯂꯥꯛꯑꯝꯕꯅꯤ ꯑꯣ ꯑꯩꯁꯨ ꯁ꯭ꯋꯥꯏꯗꯅꯤ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯤꯁꯦ ꯑꯗꯣ ꯇꯥ ꯇꯣꯝꯄꯣꯛꯇꯤ ꯑꯉꯥꯡ ꯌꯥꯎꯔꯕ꯭ꯔꯣ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯥꯈꯤ ꯆꯤꯡꯃꯤ ꯅꯤꯡꯉꯣꯜ ꯑꯃꯒ ꯍꯥ ꯑꯩꯕꯣ ꯀꯥꯏꯗꯩꯅꯣ ꯀꯅꯥ ꯍꯥꯏꯕ ꯋꯥꯅꯣ ꯃꯗꯨꯅ ꯃꯥꯗꯤ ꯑꯉꯥꯡꯁꯨ ꯆꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯥꯅ ꯑꯩꯕꯨ ꯉꯥꯏꯔꯝꯅꯤ ꯈꯟꯅ ꯍꯔꯥꯎꯅ ꯍꯟꯖꯔꯛꯈꯤꯕ ꯑꯗꯨꯕꯨ ꯃꯥꯗꯤ ꯂꯝꯂꯥꯟꯕꯤ ꯑꯣꯏꯔꯝꯃꯤ ꯃꯆꯥꯁꯨ ꯌꯥꯝ ꯆꯥꯎꯍꯧꯔꯦ ꯇꯥ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯤꯁꯦ ꯃꯁꯥꯅ ꯍꯥꯏꯔꯛꯄ ꯑꯁꯦꯡꯕ ꯄꯥꯎꯔꯥ ꯅꯠꯇ꯭ꯔꯒ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯔꯛꯄ ꯄꯥꯎꯅꯣ ꯃꯗꯨ ꯑꯃꯨꯛꯇ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ ꯀꯅꯥꯝꯇꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯔꯛꯄ ꯄꯥꯎꯁꯨ ꯅꯠꯇꯦ ꯏꯁꯥꯅ ꯏꯃꯤꯠꯅ ꯎꯔꯛꯄꯅꯦ ꯊꯕꯥ ꯃꯤꯠꯅ ꯎꯕ ꯄꯨꯝꯕ ꯑꯆꯨꯝꯕꯅꯤ ꯈꯟꯕꯗꯤ ꯂꯥꯟꯒꯅꯤ ꯇꯥ ꯇꯣꯝꯄꯣꯛ ꯊꯥꯕꯂꯩ ꯂꯨꯍꯣꯡꯗ꯭ꯔꯤ ꯉꯁꯤꯁꯨ ꯃꯥ ꯂꯩꯁꯥꯔꯤ ꯑꯉꯥꯡꯗꯣ ꯃꯥꯒꯤ ꯃꯆꯥ ꯅꯠꯇꯦ ꯅꯨꯃꯤꯠꯇꯣ ꯇꯥ ꯇꯣꯝꯄꯣꯛꯀꯤ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯕꯤꯃꯣꯂꯥ ꯍꯣꯏꯗ ꯂꯥꯛꯄꯗ ꯏꯅꯦ ꯑꯃꯨꯕꯤꯅ ꯍꯥꯏꯔꯝꯕꯅꯤ ꯏꯅꯦ ꯕꯤꯃꯣꯂꯥꯗ ꯏꯆꯥ ꯇꯣꯝꯄꯣꯛꯁꯨ ꯆꯤꯡꯃꯤ ꯅꯨꯄꯤ ꯑꯃ ꯑꯥꯗ ꯑꯗꯨꯝ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯅꯥꯀꯟꯗ ꯐꯝꯂꯝꯕ ꯊꯥꯕꯂꯩ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ ꯊꯕꯥ ꯑꯩ ꯈꯤꯇꯪ ꯈꯥꯜꯂꯝꯂꯒꯦ ꯑꯁꯨꯝ ꯍꯥꯏꯔꯝꯂꯒ ꯈꯣꯡꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯂꯥꯛꯏ ꯊꯥꯕꯂꯩ ꯑꯗꯨꯕꯨ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯃꯪ ꯂꯝꯕꯤꯗꯨ ꯐꯥꯎꯗꯨꯅ ꯌꯧꯔꯤ ꯇꯨꯔꯦꯜꯗꯨ ꯏꯔꯩꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ ꯃꯥꯅ ꯍꯦꯛ ꯆꯣꯡꯊꯒꯦ ꯇꯧꯕꯒ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃ ꯀꯟꯅ ꯀꯞꯂꯛꯂꯝꯃꯤ ꯍꯥꯏꯐꯦꯠ ꯂꯩꯅ ꯀꯔꯣꯝꯗꯅ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯥꯗ ꯊꯨꯃꯣꯛ ꯑꯃ ꯀꯨꯞꯇꯨꯅ ꯊꯅꯝꯕꯗꯨ ꯎꯕꯗ ꯊꯥꯕꯂꯩ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯟꯗꯨꯅ ꯄꯝꯈꯠꯂꯤ ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯑꯁꯨꯝ ꯌꯦꯡꯕꯗ ꯈꯪꯂꯦ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯅꯋꯥ ꯑꯗꯨꯕꯨ ꯁꯤꯔꯁꯅꯨ ꯍꯥꯏꯅ ꯍꯨꯟꯗꯣꯛꯂꯝꯕꯅꯦ ꯍꯥꯏꯕ ꯈꯪꯂꯦ ꯊꯥꯕꯂꯩ ꯑꯉꯥꯡꯗꯨ ꯅꯨꯄꯤ ꯃꯆꯥꯅꯤ ꯁꯤꯔꯒꯦ ꯈꯟꯅ ꯂꯥꯛꯂꯕ ꯊꯥꯕꯂꯩꯕꯨꯁꯨ ꯑꯉꯥꯡ ꯑꯗꯨꯅ ꯍꯤꯡꯕꯒꯤ ꯑꯁꯥ ꯎꯍꯟꯕꯤꯔꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯄꯗ ꯃꯃꯥꯇꯣꯟꯅ ꯍꯣꯏ ꯏꯕꯦꯝꯃ ꯁꯛ ꯐꯖꯕꯤꯌꯥ ꯍꯟꯕꯤꯔꯛꯑꯦꯗꯅ ꯅꯣꯡꯐꯣꯡ ꯉꯥꯟꯕꯗꯩ ꯆꯠꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯇꯅ ꯌꯨꯝ ꯅꯤꯡꯁꯤꯡꯂꯛꯂꯕ꯭ꯔꯣ ꯃꯤꯒꯤ ꯃꯆꯥꯗꯣ ꯑꯃꯨꯛ ꯄꯨꯔꯛꯂꯤꯗꯨꯅ ꯊꯕꯛ ꯂꯩꯊꯣꯛꯅꯕ ꯅꯠꯇ꯭ꯔꯣ ꯏꯕꯦꯝꯃ ꯏꯃꯥ ꯑꯩ ꯊꯕꯛ ꯂꯩꯊꯣꯛꯅꯕ ꯑꯉꯥꯡ ꯑꯁꯤ ꯄꯨꯔꯛꯄ ꯅꯠꯇꯦ ꯑꯉꯥꯡꯁꯦ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯁꯨ ꯈꯪꯗꯦ ꯑꯩ ꯑꯉꯥꯡꯁꯦ ꯏꯆꯥ ꯁꯛꯅ ꯌꯣꯛꯄ ꯄꯥꯝꯃꯦ ꯏꯃꯥ ꯀꯔꯤ ꯍꯥꯏꯕ ꯅꯪꯕꯨ ꯀꯨꯏꯔꯒ ꯅꯀꯣꯛꯇꯨꯁꯨ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯅꯪꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯂꯩꯁꯥꯕꯤꯅ ꯍꯥꯏꯕ ꯀꯥꯎꯔꯕ꯭ꯔꯣ ꯃꯤꯅ ꯍꯪꯅꯔꯛꯑꯒ ꯀꯔꯤ ꯈꯨꯝꯗꯣꯏꯕ ꯅꯄꯥ ꯍꯜꯂꯛꯂꯒ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯗꯣꯏꯕ ꯍꯥꯏ ꯑꯣꯏꯔꯣꯏ ꯑꯉꯥꯡꯗꯣ ꯃꯃꯥ ꯊꯤꯔꯒ ꯄꯤꯊꯣꯛꯎꯁꯤꯀꯣ ꯊꯥꯕꯂꯩ ꯃꯃꯥꯇꯣꯟꯁꯤ ꯃꯄꯨꯔꯣꯏꯕ ꯀꯤꯕꯅ ꯊꯥꯕꯂꯩꯕꯨ ꯑꯣꯠꯂꯤ ꯍꯥꯏꯕ ꯃꯄꯨꯔꯣꯏꯕ ꯈꯪꯍꯟꯗꯦ ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯉꯍꯥꯟ ꯃꯈꯩ ꯊꯥꯕꯂꯩꯕꯨ ꯇꯥꯟꯊꯣꯛ ꯂꯩꯅꯤꯡꯕꯒ
Matang chare khalingai tanja aduda thabalaina hairi. Ima mafamduda sirasano haina thanamlaba thawai sibu kanada aina sinarugani. Chumi ai leisabini. Angang asi yum asida thamba pamdrubadi angang sibu puduna ai chakhragi. Thabana namitudagi thabalai lukhrabi amaki saklon lauduna aigi inegi barada laiduna sana kaitheda hotel phamduna hinglakpani ta tompo. Tompo wari sing tarabada magi mama bu yang warurami aduga magi thabalai bu lana urubagi masana masada yam sauninglammi. Asumna matam khara haukre tompo thabalai bu numit khuding yengjaba khak chatli adubu wahai ama haiba ngamda asum lakpani. Nongdamba mana kari tamliba nonglay nungshit akanba ama tawraklammi. Hotel dagi kabara yauna chatpa pharak taraduna asum nong hangba ngairi. Tumpok supunna mafamdudagi handana leirakli. Ahingi matam yauraklabada anido chelase haina thazada tompokna hairaklammi. Matawduda thabalai ngakna asumna hairi. Kaino ta tompok aise nupini pangyayani khalibra. Yumda lehoriba inamada luna tawbiyu. Aigi kaishu khangana. Nongse hangaktori yumda handiru. Kanasu khangdoba laite. Matawduda tompok nokmi tawraga hairi. Ai luhongle haina imana haijile haiba ai khangi. Aduga nangsu luhongde haiba ai khangi. Ai nang yauda hingba ngamoi. Aduga icha thoibibusu icha ko maikhoi punni yokminarasi. Chatlasi thabalai mari tawran yade haiba wahai ai tararoi ko. Tompok thabalai bu wa makha tarano haina machinna makhutuna thamaklammi. Numitto makhoi ani chenba haibudu thokre. Somda tompoki yumdani nganbana. Ine mubi ine hokattriba malene mata amuka kaurke aina pura ise haraubra lichai pairga talakpra kainom soidrabani ine mubi kanano ne he nong phauba ngandre aibo o tare aima nganba ine onayana pau nungaiba pura ye pau shi tarade mitka khangching doine ine Kari pao no, nong pao mangandri. Ai so haidri, ibunga. Haidoi oradi, sasad hairo mi. Aina di, jinda nungai ba hairib. Pao shita bada masina orak toise. Ai bukara mayuk nani. Haida di hairigi. Bine, itaw do, nu, hai, pi, ama, nu, haish, haima, ngan ba. No, pi, ama, hai bukari no ni hei. Itaw do nupi mapure. Ha, aigi chabu nupi puraba. Karai dale hauriya. Masakti kamdaugi kanagi machano. Nganba wahang do hanglakpada kari khumni khangda mako khotlammi. Matawduda amubina. Haima, ibungo nganba. Karino nang mo ngaurabro. Mina hangbadi karino khumdi. Nakokta panghota hotliduna kaino. Nganba su khangboy lakpay khumai. Ine, awang lekagi thabalay duni. Mamingdu tabada amubi nong khongbagum kapai. Kariya, ahidi mangledana, ahina makaina na bawana hunaraga, ahidi mangledana, mangle. Madu natrabadi mahabu nupi amata laitrabra haibanida. Ahigi ichase. Mahagi mamingduda atopa nupi amata udraba khangdenya. Mangle, yekthoi haina, ahina mabu khaidoknaba kaya honaba. Mange, ahidi mange. Makhonga sangna tingthoklaga sumanga duda phara onduna kapaduda nganba su tawpham khangda machinda soli korina dawrishina machana nupi puraga mina maphimun badawnaga kapishina shidi oiroi yum sida leiri singse angau phai ngaktani aduna satta chacha horage asumna matam khara haukri amobi hana yadana leibaga amuka hena yadrisi thabalaina purakliba machaduni Thabalai ayuk manna haugatlaga imungi thabak loishinba loira aduna lai thomai thalaba matung chakhum changduna sing haugatke tawringe ayakpa khonjal amana lauraklammi mangle kari matawna tawrisidia ngasigi thabak chatpada dawga amatta yararoi mathong marong khangdabi shokna samnaba yadabi amana aigi mungase pungmang hek mangthoyadana hai Thabalai haibi amotpa lenam chenbi ngasidi amubi iti khangange
ꯃꯁꯤ ꯂꯣꯏꯅ ꯂꯪꯈꯥꯏꯒꯦ ꯁꯥꯒꯩ ꯖꯥꯠ ꯃꯊꯣꯡ ꯈꯪꯗꯕꯤ ꯃꯧꯔ ꯂꯩꯁꯥꯕꯤꯔ ꯈꯪꯗꯕꯤ ꯏꯆꯥ ꯄꯥꯈꯪꯁꯤꯕꯨ ꯐꯥꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯩꯒꯤ ꯏꯃꯨꯡ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟꯗ ꯏꯃꯨꯡꯁꯦ ꯃꯥꯒꯤ ꯂꯥꯡꯗ ꯊꯨꯅꯕ ꯄꯣꯠꯁꯦꯝ ꯇꯧꯔꯛꯇꯅ ꯂꯣꯏꯅ ꯂꯪꯈꯥꯏꯒꯦ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯁꯦ ꯇꯥꯗꯦ ꯍꯌꯨꯝꯒꯥꯏꯕꯤ ꯅꯅꯥꯗꯁꯨ ꯕꯪꯂꯕ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯑꯃꯨꯕꯤꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯗ ꯊꯣꯡꯖꯤꯟꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯥ ꯌꯦꯡꯖꯔꯒ ꯂꯩꯔꯝꯕꯗꯒꯤ ꯃꯅꯦꯝꯒꯤ ꯑꯌꯥꯛꯄ ꯃꯈꯣꯜꯗ ꯇꯞꯅ ꯈꯨꯝꯃꯛꯏ ꯀꯤꯅ ꯏꯃꯥ ꯑꯩꯕꯨ ꯀꯧ ꯊꯥꯕꯂꯩꯅ ꯋꯥꯍꯩ ꯑꯅꯤ ꯁꯨꯅ ꯍꯥꯏꯕ ꯐꯥꯎꯕ ꯍꯥꯏꯗ꯭ꯔꯤꯉꯩ ꯑꯃꯨꯕꯤ ꯆꯪꯁꯤꯟꯗꯨꯅ ꯊꯥꯕꯂꯩꯒꯤ ꯂꯨꯈꯝꯗ ꯄꯨꯟꯖꯔꯤꯕ ꯁꯝꯕꯨꯟꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯃꯅꯤꯡ ꯍꯥꯏꯒꯠꯇꯅ ꯆꯤꯡꯕꯗ ꯊꯥꯕꯂꯩ ꯃꯃꯤꯠ ꯂꯣꯏꯁꯤꯟꯗꯨꯅ ꯆꯩꯅꯥ ꯈꯪꯖꯩ ꯃꯇꯧꯗꯨꯗ ꯍꯩꯅꯗꯅ ꯃꯃꯥꯏꯗ ꯃꯇꯤꯟꯅ ꯁꯤꯠꯆꯤꯜꯂꯛꯑꯒ ꯍꯥꯏꯔꯛꯏ ꯊꯨꯏ ꯈꯪꯕ꯭ꯔꯥ ꯑꯃꯨꯛꯀꯁꯨ ꯁꯤꯠꯀꯦ ꯊꯨꯏ ꯇꯨꯀꯠꯆꯩꯅꯦꯍꯦ ꯅꯁꯛꯁꯦ ꯅꯪ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯏꯃꯨꯡꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃꯒꯨꯝ ꯇꯧꯈꯤꯗ꯭ꯔꯥ ꯅꯪꯗꯤ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯕꯗꯤ ꯂꯥꯏꯔꯗꯅ ꯃꯤꯟꯅꯥꯏ ꯑꯣꯏꯕ ꯐꯥꯎꯕ ꯄꯥꯝꯗꯦꯅꯦ ꯑꯩꯅ ꯍꯥꯏꯔꯒ ꯂꯥꯛꯇꯅ ꯏꯟꯊꯨꯏ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯍꯥꯏ ꯍꯌꯦꯡ ꯃꯈꯩ ꯅꯪ ꯑꯩꯒꯤ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯑꯃꯗꯤ ꯑꯩꯒꯤ ꯁꯦꯡꯂꯕ ꯆꯥꯛꯁꯪꯗ ꯆꯪꯕ ꯌꯥꯔꯔꯣꯏ ꯏꯕꯨꯡꯉꯣꯅ ꯂꯥꯡꯐꯩ ꯆꯠꯈ꯭ꯔꯤꯉꯩ ꯅꯃꯥꯅꯆꯥ ꯁꯪꯒꯣꯟꯁꯤꯗ ꯂꯩꯒꯗꯕꯅꯤ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯃꯊꯣꯡ ꯈꯪꯗꯕ ꯏꯁꯦ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯀꯥꯎꯔꯝꯂꯒ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯑꯃꯨꯛ ꯍꯟꯅ ꯋꯥꯏꯔꯝ ꯇꯩꯔꯒ ꯑꯃꯨꯛ ꯍꯟꯅ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯊꯥꯕꯂꯩ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯀꯞꯇꯨꯅ ꯏꯃꯨꯡꯗ ꯅꯤꯡꯉꯥꯏꯗ ꯇꯨꯝꯂꯤꯕ ꯃꯆꯥꯕꯨ ꯂꯧꯊꯣꯛꯂꯨꯔꯒ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯃꯃꯥꯏꯗ ꯇꯩꯔꯤꯕ ꯃꯅꯦꯝꯅ ꯁꯤꯠꯂꯝꯕ ꯃꯇꯤꯟ ꯑꯗꯨꯕు ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯩꯊꯣꯛꯂꯒ ꯀꯞꯆꯔꯝꯃꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕ ꯑꯃꯨꯕꯤꯅ ꯂꯥꯎꯔꯛꯏ ꯍꯥꯏ ꯑꯗ꯭ꯋꯥꯏꯗ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯍꯜꯂꯛꯀꯅꯨ ꯑꯩꯕꯨ ꯂꯩꯀꯥꯏ ꯃꯥꯡꯗ ꯐꯠꯇꯕꯤ ꯇꯥꯍꯟꯒꯅꯨ ꯑꯗꯨꯝꯅ ꯃꯅꯦꯝꯅ ꯂꯥꯎꯔꯛꯂꯕꯗ ꯊꯥꯕꯂꯩ ꯀꯞꯄ ꯇꯣꯛꯂꯒ ꯃꯆꯥ ꯑꯗꯨꯕꯨ ꯃꯅꯝꯗ ꯄꯣꯈꯠꯂꯒ ꯑꯗ꯭ꯋꯥꯏꯗ ꯆꯥꯏꯔꯤꯕ ꯑꯗꯨ ꯈꯔ ꯂꯣꯏꯁꯤꯜꯂꯒ ꯐꯛ ꯑꯗꯨꯗ ꯐꯤ ꯈꯔ ꯊꯥꯔꯒ ꯃꯆꯥ ꯑꯗꯨꯕꯨ ꯀꯥꯡꯈꯟꯁꯨ ꯈꯟꯗꯅ ꯁꯨꯝꯂꯝꯃꯤ ꯀꯥꯡꯁꯨ ꯉꯔꯪ ꯉꯔꯪ ꯉꯪꯂꯝꯃꯤ ꯁꯪꯒꯣꯟꯒ ꯑꯣꯏꯕꯒ ꯀꯥꯡꯃꯩ ꯍꯨꯝꯕ ꯌꯥꯕ ꯌꯦꯡꯉꯛꯄꯗ ꯑꯗ꯭ꯋꯥꯏꯗ ꯇꯥꯔꯤꯕ ꯁꯟꯊꯤ ꯑꯀꯪꯕ ꯈꯔ ꯂꯧꯔꯒ ꯃꯥꯅ ꯄꯨꯊꯣꯔꯛꯂꯤꯕ ꯂꯪꯖꯝ ꯐꯤ ꯃꯆꯦꯠ ꯑꯃ ꯁꯦꯠꯂꯒ ꯑꯀꯪꯕ ꯁꯟꯊꯤ ꯈꯔ ꯃꯅꯨꯡꯗ ꯌꯣꯝꯂꯒ ꯃꯩ ꯊꯥꯔꯒ ꯃꯆꯥꯕꯨ ꯁꯨꯝꯕꯤꯔꯤ ꯑꯗꯨꯝꯅ ꯃꯥꯅ ꯃꯆꯥ ꯁꯨꯝꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯃꯨꯕꯤꯅ ꯍꯥꯏ ꯊꯥꯕꯂꯩ ꯑꯗꯨꯗ ꯀꯔꯤ ꯌꯦꯡꯂꯤꯒꯦ ꯑꯩꯈꯣꯏꯅ ꯆꯥꯕꯒꯤ ꯑꯔꯦꯝ ꯃꯆꯥ ꯈꯔ ꯂꯩꯔꯤꯁꯦ ꯆꯥꯔꯣ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯆꯥꯕ ꯌꯥꯔꯔꯣꯏ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯁꯦ ꯑꯩ ꯍꯥꯞꯄꯛꯀꯦ ꯅꯪꯅ ꯆꯥꯕ ꯌꯥꯕ ꯏꯃꯨꯡ ꯑꯁꯤꯗ ꯄꯨꯈꯝ ꯂꯩꯇꯦ ꯍꯥꯏꯔꯒ ꯃꯣꯠꯂꯕ ꯂꯩꯕꯥꯛꯇꯨꯗ ꯆꯥꯛ ꯌꯥꯎꯔꯤꯕ ꯄꯨꯈꯝ ꯑꯗꯨ ꯊꯣꯛ ꯎꯞꯁꯤꯜꯂꯤ ꯑꯗꯨꯒ ꯃꯊꯛꯇꯨꯗ ꯌꯥꯎꯔꯤꯕ ꯍꯤꯟꯖꯥꯡꯗꯣ ꯊꯣꯛ ꯍꯩꯖꯤꯜꯂꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯏꯁꯤꯡꯗꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯁꯤꯗꯒꯤ ꯁꯣꯛꯑꯒ ꯊꯛꯎ ꯍꯥꯏ ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯊꯕꯛ ꯆꯠꯈ꯭ꯔꯤꯉꯩ ꯌꯦꯡꯉꯨ ꯐꯧꯁꯦ ꯆꯀ꯭ꯔꯤꯗ ꯊꯛꯑꯃꯨꯛ ꯈꯪꯂꯕ꯭ꯔꯥ ꯍꯣꯔꯦꯟꯒꯤ ꯆꯦꯡ ꯆꯔꯥ ꯂꯩꯇꯦ ꯃꯇꯧꯗꯨ ꯇꯨꯃꯤꯟ ꯌꯦꯡꯂꯒ ꯍꯣꯏ ꯍꯥꯏꯅ ꯃꯉꯛꯇꯨ ꯅꯣꯝꯂꯒ ꯂꯩꯍꯧꯔꯝꯃꯤ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯕꯅꯤ ꯑꯗꯨꯕꯨ ꯃꯊꯛ ꯊꯪꯕ ꯈꯔ ꯂꯥ ꯑꯃ ꯍꯦꯛꯂꯒ ꯍꯥꯞꯂꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯏꯟꯕꯤꯔꯝꯃꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯁꯨ ꯂꯦꯞꯄ ꯂꯩꯇ ꯇꯥꯔꯛꯂꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯆꯥꯗ꯭ꯔꯦ ꯋꯥꯈꯟꯗ ꯃꯗꯣꯝ ꯈꯟꯖꯩ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯂꯩꯒꯅꯤ ꯃꯥꯕꯨ ꯃꯐꯝꯁꯤꯗ ꯉꯥꯏꯕ ꯉꯝꯈꯤꯗ꯭ꯔꯥ ꯃꯣꯏꯇꯥ ꯑꯩ ꯈꯪꯉꯤ ꯏꯆꯥꯁꯤꯒꯤꯗꯃꯛ ꯑꯃꯗꯤ ꯃꯣꯏꯇꯥꯒꯤꯗꯃꯛ ꯑꯗꯨꯕꯨ ꯑꯩꯅ ꯈꯥꯡꯕ ꯉꯝꯅ ꯊꯋꯥꯏ ꯑꯁꯤ ꯊꯥꯈ꯭ꯔꯕꯗꯤ ꯏꯆꯥꯁꯤꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯃꯨꯕꯤ ꯊꯥꯕꯂꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯑꯗꯨꯃꯛ ꯄꯤꯖꯔꯝꯃꯤ ꯑꯗꯨꯒ ꯁꯪꯒꯣꯟ ꯑꯗꯨꯗ ꯃꯃꯥꯅ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯂꯤꯕ ꯃꯆꯥꯕꯨ ꯌꯦꯡꯅ ꯂꯦꯜꯂꯛꯂꯝꯃꯤ ꯌꯨꯝ ꯊꯪꯅꯅ ꯂꯩꯔꯤꯕ ꯑꯃꯨꯕꯤꯒꯤ ꯃꯅꯦꯝ ꯇꯣꯝꯄꯣꯛꯀꯤ ꯅꯝꯃꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯕꯦꯝꯃꯥ ꯏꯁꯨꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯅꯦ ꯏꯁꯨꯁꯦ ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯅꯥꯔꯛꯂꯒꯅꯤ ꯑꯗꯨꯅꯅꯦ ꯑꯕꯣꯛꯀꯤ ꯐꯃꯨꯡꯗ ꯁꯨꯝꯃꯨ ꯂꯥꯛꯑꯣ ꯑꯗꯨꯒ ꯏꯕꯣꯛꯀꯤ ꯆꯐꯨꯗ ꯆꯥꯛ ꯌꯥꯝꯅ ꯂꯩ ꯂꯥꯛꯑꯣ ꯈꯔ ꯆꯥꯔꯒꯅꯦ ꯅꯃꯥ ꯍꯤꯡꯆꯥꯕꯤꯗꯨꯅ ꯍꯥꯏꯕꯗꯣ ꯇꯧꯊꯣꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯍꯤꯡꯆꯥꯌꯥꯏꯇꯝꯕꯤꯁꯤ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯇꯝꯕ ꯉꯝꯗꯦ ꯏꯆꯥꯗ ꯐꯥꯎꯕ ꯐꯨꯕ ꯉꯝꯕꯅꯤ ꯅꯀꯨꯗꯣ ꯃꯥꯅ ꯐꯥꯔꯒ ꯂꯩꯔꯛꯏꯅꯤ ꯆꯍꯤꯁꯨ ꯃꯥꯅ ꯎꯗ ꯈꯩꯍꯜꯂꯤꯕ ꯍꯥꯟꯅꯗꯤ ꯏꯆꯥꯁꯤ ꯅꯤꯁꯥ ꯆꯥꯔꯝꯗꯕ ꯏꯆꯥꯁꯤꯁꯨ ꯌꯨꯗ ꯂꯥꯏꯆꯨꯔꯦ ꯃꯕꯣꯛꯀꯤ ꯋꯥꯍꯩ ꯇꯥꯔꯒ ꯍꯥꯏꯔꯛꯏ ꯑꯕꯣ ꯌꯥꯔꯅꯤ ꯅꯁꯨ ꯆꯥꯛ ꯂꯥꯝꯗ꯭ꯔꯤ ꯍꯥꯏ ꯃꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯗ ꯂꯥꯛꯑꯣ ꯏꯁꯨ ꯅꯨꯄꯥ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯕꯣꯛꯀ ꯂꯩꯁꯤ ꯂꯥꯛꯑꯣ ꯄꯣꯠ ꯆꯩꯁꯤꯡꯁꯤ ꯏꯃꯨꯡꯗ ꯊꯝꯃꯨ
ꯑꯗꯨꯒ ꯆꯥꯛꯁꯤ ꯆꯥꯊꯣꯛꯎꯁꯦ ꯑꯁꯨꯝꯅ ꯃꯕꯣꯛꯅ ꯊꯦꯡꯕꯗꯒꯤ ꯆꯥꯛ ꯈꯔ ꯆꯥꯔꯒ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯅꯦꯝꯁꯨ ꯍꯜꯂꯛꯄꯒ ꯍꯥꯏꯔꯛꯏ ꯍꯥꯏ ꯅꯪ ꯏꯃꯨꯡꯗ ꯆꯪꯉꯛꯄ ꯌꯥꯔꯣꯏꯀꯣ ꯑꯩꯅ ꯗꯥꯎ ꯌꯥꯗ꯭ꯔꯤꯁꯦ ꯃꯥꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯣꯛꯅꯕꯒꯤ ꯑꯣꯏꯅꯤ ꯃꯁꯤ ꯑꯐꯕ ꯅꯠꯇꯦ ꯎ ꯃꯥꯡꯒꯣꯜꯒꯤ ꯃꯁꯛꯅꯤ ꯃꯁꯤ ꯑꯁꯨꯝꯅ ꯃꯅꯦꯝꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯈꯥꯡꯅ ꯈꯥꯡꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯌꯥꯏꯃꯁꯨ ꯆꯟꯕꯤꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯔꯦ ꯆꯟꯕꯤꯁꯦ ꯖꯥꯠ ꯑꯃꯒꯤ ꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯩꯀꯥꯏ ꯀꯣꯏꯔꯒ ꯁꯣꯀꯥ ꯁꯥꯟꯅꯕꯅ ꯃꯥꯒꯤ ꯃꯊꯧꯅꯤ ꯌꯥꯏꯃꯁꯨ ꯃꯉꯥꯏ ꯅꯨꯄꯤꯅ ꯍꯥꯏꯔꯕꯗꯤ ꯂꯣꯏꯔꯦ ꯍꯥꯏꯅ ꯂꯩꯕꯅꯤ ꯁꯣꯝꯗ ꯁꯣꯀꯥ ꯁꯥꯟꯅꯐꯝꯗꯅꯤ ꯆꯟꯕꯤꯅ ꯏꯆꯦ ꯕꯦꯊꯣꯏ ꯇꯧꯅꯨ ꯑꯩ ꯎꯍꯧꯔꯤꯕꯅꯤꯀꯣ ꯃꯔꯨ ꯆꯣꯡꯂꯒ ꯃꯨꯟꯕ ꯌꯥꯕ꯭ꯔꯣ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯊꯝꯃꯨ ꯑꯗꯨꯒ ꯗꯨꯋꯥ ꯊꯣꯛꯂꯒ ꯅꯪꯅ ꯆꯥꯔꯤ ꯁꯤꯜꯂꯤꯗꯣ ꯌꯥꯔꯣꯏꯀꯣ ꯀꯔꯤꯅꯣ ꯃꯇꯥꯡ ꯆꯥꯗ ꯃꯔꯩ ꯇꯧꯔꯛꯀꯅꯨꯗ ꯋꯥ ꯀꯥꯏꯅꯔꯛꯀꯅꯤꯀꯣ ꯀꯔꯤꯅꯣ ꯏꯆꯦ ꯕꯦꯊꯣꯏ ꯋꯥ ꯀꯥꯏꯅꯔꯛꯀꯅꯤ ꯍꯥꯏꯗꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯅꯣꯏꯒꯤꯁꯤ ꯌꯥꯎꯔꯔꯣꯏ ꯆꯠꯂꯣ ꯏꯕꯦꯝꯃ ꯅꯪ ꯂꯩꯔꯒ ꯀ꯭ꯋꯥ ꯁꯤꯟꯗꯤꯡꯅꯕꯅꯤ ꯅꯪꯅ ꯇꯣꯡꯉꯗꯤ ꯂꯩꯁꯤ ꯌꯥꯗꯦ ꯃꯤꯅ ꯇꯣꯡꯕ ꯎꯔꯗꯤ ꯀ꯭ꯋꯥ ꯂꯩꯌꯨ ꯅꯪꯅ ꯃꯥꯡꯂꯤꯕ ꯁꯦꯜꯗꯣ ꯍꯟꯖꯤꯟꯗ꯭ꯔꯤ ꯐꯥꯎꯕ ꯀ꯭ꯋꯥ ꯆꯥꯕꯤ ꯅꯪꯅ ꯆꯠꯈ꯭ꯔꯣ ꯀꯔꯤ ꯍꯥꯏꯕ ꯏꯆꯦ ꯕꯦꯊꯣꯏ ꯑꯩ ꯁꯤꯕꯨ ꯅꯣꯏꯒꯤ ꯅꯔꯟ ꯌꯥꯝꯅ ꯆꯣꯞꯄꯗꯧꯅ ꯅꯣꯏꯅ ꯍꯦꯛꯇ ꯇꯥꯜꯂꯤꯅꯦ ꯂꯥꯛꯑꯣꯏ ꯍꯌꯦꯡꯈꯩ ꯑꯁꯨꯝ ꯍꯥꯏꯔꯝꯂꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯆꯠꯈ꯭ꯔꯕꯗ ꯀꯔꯤꯁꯨ ꯈꯟꯅꯗ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯍꯧꯔꯝꯃꯤ ꯃꯥꯅ ꯁꯥꯎꯅꯤꯡꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯅꯦꯝꯅ ꯍꯥꯏꯔꯛꯏ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯥꯁꯦ ꯈꯅꯥꯎꯁꯦ ꯈꯔ ꯀꯪꯉꯤ ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯀꯦ ꯏꯁꯥꯁꯤꯁꯨ ꯍꯧꯒꯠꯄꯗ ꯀꯣꯛꯁꯦ ꯉꯥꯎꯔꯒ ꯇꯨꯒꯦ ꯇꯧꯔꯛꯏ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯆꯥꯗꯕꯩꯔꯥ ꯑꯁ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯦ ꯏꯁꯤꯡ ꯀꯟꯕ ꯀꯥꯏꯅ ꯍꯥꯏ ꯍꯅꯨꯕꯤ ꯊꯛꯅꯤꯡꯂꯗꯤ ꯀꯣꯛ ꯀꯜꯂꯒ ꯊꯛꯄ ꯀꯩꯗꯧꯒꯦ ꯅꯥꯁꯤꯟꯅꯔꯒ ꯑꯩꯉꯣꯟꯗ ꯄꯥꯈꯣꯟ ꯁꯤꯔꯒ ꯏꯆꯦꯒꯨꯝ ꯑꯣꯠꯀꯦ ꯈꯜꯂꯤꯕ꯭ꯔꯣ ꯅꯪꯒꯤꯁꯦ ꯍꯅꯨꯕꯤ ꯉꯝꯃꯔꯣꯏ ꯇꯨꯔꯒ ꯁꯤꯒꯦ ꯀꯣꯛ ꯁꯤꯈ꯭ꯔꯣ ꯑꯁꯣꯟ ꯑꯅꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯩꯈꯣꯏꯗꯤ ꯉꯝꯃꯣꯏ ꯑꯁꯣꯟꯕꯒꯤ ꯁꯦꯕꯥꯒ ꯇꯧꯕ ꯑꯩꯈꯣꯏꯗꯤ ꯉꯝꯃꯣꯏꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯪꯒꯦ ꯇꯧꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯨꯠ ꯐꯥꯔꯛꯏ ꯃꯈꯨꯠ ꯐꯥꯔꯛꯂꯤꯕꯗꯣ ꯀꯅꯥꯅꯣ ꯌꯦꯡꯂꯛꯏ ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛꯅ ꯑꯩꯒꯤ ꯈꯨꯠ ꯍꯥꯏꯕ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯊꯥꯕꯂꯩ ꯆꯟꯕꯤꯒꯤ ꯃꯆꯤꯟꯗ ꯊꯥꯖꯤꯜꯂꯤ ꯑꯅꯤꯔꯛ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯔꯤ ꯁꯣꯜꯂꯕ ꯑꯍꯟꯁꯤ ꯁꯤꯈ꯭ꯔꯣ ꯍꯥꯏꯕ ꯅꯪꯒꯤ ꯅꯃꯥꯗꯨꯗ ꯅꯪꯒꯤ ꯅꯅꯝꯃꯅ ꯍꯥꯏꯕꯗ ꯅꯪ ꯀꯔꯤ ꯐꯥꯎꯒꯅꯤ ꯅꯪ ꯁꯥꯎꯅꯤꯡꯕ ꯐꯥꯎꯅꯤ ꯅꯠꯇ꯭ꯔꯥ ꯑꯁꯨꯝ ꯍꯥꯏꯔꯒ ꯐꯨꯔꯛꯏ ꯐꯨꯕ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯍꯥꯏꯔꯛꯏ ꯆꯟꯕꯤꯁꯨ ꯏꯆꯦ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯗ ꯑꯊꯤꯕ ꯋꯥꯍꯩ ꯍꯥꯏꯔꯔꯣꯏ ꯍꯥꯏ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯏꯃꯥꯗ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯑꯗꯨꯒ ꯃꯇꯨꯡ ꯇꯧꯔꯛꯂꯕꯗꯤ ꯅꯪꯒꯤ ꯂꯩꯇꯣꯟꯁꯦ ꯀꯛꯀꯗꯕꯅꯤ ꯑꯗꯨꯝꯅ ꯃꯔꯩ ꯀꯛꯀꯅꯤ ꯍꯥꯏꯔꯛꯄꯗ ꯆꯟꯕꯤ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯤ ꯉꯁꯥꯏ ꯃꯈꯩ ꯃꯥꯅ ꯃꯤ ꯑꯣꯏꯅ ꯎꯔꯨꯗ꯭ꯔꯕꯤ ꯃꯃꯧ ꯑꯗꯨꯅ ꯃꯥꯒꯤꯗꯃꯛ ꯎꯠꯂꯛꯂꯤꯕ ꯃꯇꯧꯗ ꯄꯦꯟꯖꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯕꯗꯤ ꯉꯝꯖꯔꯝꯗꯦ ꯃꯥꯅ ꯇꯧꯈ꯭ꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯧꯑꯣꯡ ꯀꯌꯥꯗꯨꯅ ꯇꯥꯟꯖꯥꯗꯨꯗ ꯃꯀꯨ ꯏꯕꯨꯡꯉꯣ ꯇꯣꯃꯥ ꯌꯨ ꯉꯥꯎꯔꯒ ꯂꯥꯛꯂꯝꯃꯤ ꯏꯃꯧ ꯏꯕꯦꯝꯃ ꯑꯩꯁꯦ ꯅꯨꯄꯥ ꯊꯣꯛꯇꯕꯅ ꯀꯣꯅꯤ ꯅꯪꯒꯤ ꯅꯅꯦꯝ ꯍꯅꯨꯕꯤ ꯅꯨꯄꯥ ꯐꯥꯕꯤ ꯇꯧꯉꯝꯕꯤꯁꯦ ꯃꯁꯤꯅ ꯏꯃꯧꯕꯨ ꯀꯧꯕ ꯌꯥꯔꯣꯏꯅ ꯅꯀꯨꯕꯨ ꯐꯩ ꯑꯗꯣ ꯉꯁꯤꯗꯤ ꯅꯀꯨ ꯄꯦꯅ ꯀꯧꯒꯦ ꯏꯃꯧ ꯏꯕꯦꯝꯃ ꯃꯔꯝꯗꯤ ꯅꯪꯒꯤ ꯅꯅꯦꯝꯁꯦ ꯅꯥꯔꯦ ꯃꯥ ꯑꯩ ꯐꯨꯕ ꯉꯝꯃꯔꯣꯏ ꯃꯥꯒ ꯃꯥꯟꯅꯖꯕꯤ ꯃꯃꯧꯗꯣ ꯑꯁ ꯌꯦꯡꯅꯤꯡꯗꯕꯅ ꯑꯃꯨꯕꯤꯅ ꯃꯣꯏ ꯕꯥꯕꯥ ꯑꯩꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯕꯔꯥ ꯐꯩ ꯑꯩ ꯀꯧꯔꯔꯣꯏ ꯑꯩꯕꯨ ꯑꯃꯨꯛ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯆꯦ ꯍꯩ ꯅꯨꯄꯤ ꯍꯥꯏꯕ ꯑꯗꯣ ꯉꯁꯤꯗꯤ ꯅꯪꯅ ꯉꯝꯃꯔꯣꯏꯍꯦ ꯑꯃꯨꯕꯤ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯥꯁꯤ ꯌꯥꯝ ꯂꯥꯜꯂꯦ ꯏꯃꯧꯗ ꯏꯃꯥꯒꯤ ꯈꯨꯔꯕ ꯃꯤꯠꯌꯦꯡꯗ ꯏꯃꯧꯕꯨ ꯇꯧꯍꯩꯗꯕ ꯀꯌా ꯇꯧꯕꯅ ꯉꯁꯤꯗꯤ ꯏꯃꯥ ꯃꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯂꯩꯅꯥ ꯄꯛꯄꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯅꯅꯥꯎꯅ ꯇꯧꯔꯤꯗꯣ ꯏꯃꯥꯅ ꯏꯃꯧꯗ ꯇꯧꯈ꯭ꯔꯤꯕ ꯐꯠꯇꯕ ꯃꯌꯥꯝꯒꯤ ꯃꯍꯩꯅꯤ ꯏꯃꯥ ꯑꯗꯨꯝ ꯍꯥꯏꯒꯅꯨ ꯏꯃꯥ ꯀꯔꯝꯕ ꯃꯃꯥꯅ ꯃꯆꯥꯒꯤ ꯑꯐꯕ ꯃꯃꯧ ꯄꯥꯝꯂꯣꯏꯗꯒꯦ ꯏꯃꯥꯅ ꯇꯧꯈ꯭ꯔꯤꯕ ꯄꯨꯝꯅꯃꯛ ꯇꯥ ꯇꯣꯛꯄ ꯅꯨꯡꯁꯤꯕꯩꯅꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥ ꯃꯥꯏꯊꯤꯔꯦ ꯏꯃꯧꯒꯤ ꯃꯐꯝꯗ ꯏꯃꯧꯗꯤ ꯑꯈꯥꯡ ꯀꯟꯕꯤ ꯂꯩꯕꯥꯛ ꯂꯩꯅꯦ ꯏꯃꯧꯒꯤ ꯄꯨꯛꯆꯦꯜꯗꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏ ꯇꯣꯃꯥꯅ ꯍꯦꯔ ꯏꯆꯦ ꯍꯦꯛꯇ ꯀꯥꯎꯕ ꯍꯦꯔ ꯅꯨꯄꯤ ꯇꯧꯁꯤꯟꯅꯅꯨ ꯌꯦꯡꯅꯤꯡꯗꯦꯀꯣ ꯅꯪꯗꯤ ꯍꯤꯡꯆꯥꯕꯤꯒꯨꯝ ꯇꯧꯕꯅ ꯐꯖꯩꯀꯣ ꯃꯣꯔꯣꯛ ꯅꯣꯏꯁꯤꯜꯂꯒ ꯀꯞꯁꯤꯟꯅꯅꯨ ꯌꯦꯡꯅꯤꯡꯗꯦꯀꯣ ꯁꯣꯜꯂꯒ ꯃꯤ ꯅꯨꯡꯁꯤꯕꯁꯦ ꯑꯩꯈꯣꯏꯗꯤ ꯃꯤꯠꯁꯦ ꯅꯥꯏꯀꯣ ꯃꯣꯏ ꯄꯥꯕ ꯑꯩꯁꯦ ꯑꯐꯕꯤ ꯑꯣꯏꯒꯦ ꯈꯟꯕꯅꯤ ꯃꯣꯏ ꯄꯥꯕꯅ ꯑꯃꯨꯛ ꯏꯀꯥꯏꯕ ꯄꯤꯕꯤꯔꯦ ꯑꯁꯨꯝꯅ ꯃꯅꯦꯝ ꯃꯀꯨꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯃꯣꯃꯣ ꯅꯣꯛꯆꯔꯝꯃꯤ ꯊꯥꯕꯂꯩ ꯑꯗꯨꯒ ꯃꯀꯨ ꯑꯃꯗꯤ ꯃꯅꯦꯝꯅ ꯊꯥꯕꯂꯩꯕꯨ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯀꯧꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯛꯏ
ꯂꯥꯡꯐꯩꯗ ꯂꯩꯈꯤꯕ ꯊꯥꯕꯂꯩꯒꯤ ꯃꯄꯥꯁꯨ ꯍꯜꯂꯛꯇꯨꯅ ꯊꯥꯕꯂꯩꯕꯨ ꯂꯧꯈꯠꯄꯤꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯊꯥꯕꯂꯩꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ꯫ ꯇꯣꯃꯥꯅ ꯐꯤꯁꯨ ꯁꯨꯖꯒꯦ, ꯆꯥꯛꯁꯨ ꯊꯣꯡꯖꯒꯦ, ꯑꯉꯥꯡꯁꯨ ꯑꯩꯅ ꯂꯧꯖꯒꯦ꯫ ꯑꯁꯨꯝꯅ ꯃꯁꯨꯕꯨ ꯄꯣꯗꯨꯅ ꯏꯁꯩ ꯀꯌꯥ ꯁꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯃꯁꯨꯗꯨꯕꯨ ꯄꯨꯔꯒ ꯌꯨ ꯊꯛꯂꯤꯉꯩ ꯃꯁꯨꯗꯨꯁꯨ ꯌꯨ ꯆꯦꯔꯪꯗꯨ ꯄꯥꯏꯔꯒ ꯆꯤꯡꯕꯗꯒꯤ ꯑꯉꯥꯡꯗꯨ ꯋꯥꯟꯊꯔꯛꯂꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯇꯣꯃꯥꯜ ꯌꯨ ꯉꯥꯎꯕ ꯍꯜꯂꯤ꯫ ꯏꯁꯨꯊꯣꯏꯕꯤ, ꯀꯩꯗꯧꯔꯦ? ꯏꯁꯨ ꯀꯩꯗꯧꯔꯒꯦ? ꯍꯧꯒꯠꯂꯣ ꯏꯁꯨꯊꯣꯏꯕꯤ, ꯃꯃꯥ ꯆꯦꯆꯦ ꯄꯥꯕꯅ ꯉꯥꯏꯔꯝꯃꯅꯤ, ꯍꯧꯒꯠꯂꯣ ꯏꯁꯨꯊꯣꯏꯕꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯁꯤꯕꯒꯨꯝ ꯀꯞꯄ ꯂꯥꯎꯕꯗꯨꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯈꯔ ꯆꯠꯂꯒ ꯃꯄꯥꯕꯨ ꯀꯧꯔꯒ ꯂꯥꯛꯄꯗ ꯎꯔꯦ꯫ ꯇꯣꯝꯄꯣꯛꯅ ꯆꯊꯣꯏꯕꯤ, ꯀꯩꯗꯧꯔꯒꯦ? ꯄꯥꯕ ꯂꯥꯛꯑꯦ, ꯍꯧꯒꯠꯂꯣ꯫ ꯑꯩꯁ ꯆꯊꯣꯏꯕꯤ, ꯀꯩꯅꯣ ꯃꯅꯝꯁꯤꯗꯤ? ꯑꯣ ꯄꯥꯕ, ꯀꯩꯅꯣ ꯈꯪꯉꯤ, ꯀꯟꯅ ꯀꯧꯔꯤꯗꯨ ꯇꯥꯏꯌꯦ ꯏꯄꯥ꯫ ꯏꯁꯨꯊꯣꯏꯕꯤ꯫ ꯑꯁꯨꯝꯅ ꯀꯞꯉꯥꯡ ꯑꯃꯨꯛꯀ ꯇꯧꯔꯛꯄꯗ ꯑꯃꯨꯛꯀ ꯂꯧꯔꯛꯏ꯫ ꯍꯣꯏ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯁꯤꯕ ꯅꯠꯇꯦꯌꯦ, ꯌꯨ ꯉꯥꯎꯔꯒ ꯇꯨꯝꯃꯤꯕ ꯏꯆꯥꯁꯦ ꯄꯥꯕꯅ ꯌꯨ ꯄꯤꯊꯛꯄ ꯇꯝꯕꯤꯔꯦꯅꯦ꯫ ꯄꯥꯕ, ꯏꯄꯥ ꯑꯣꯏꯔꯁꯨ ꯅꯪꯗ ꯍꯥꯠꯂꯒꯦ꯫ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯨꯅ ꯇꯣꯝꯄꯣꯛꯄꯨ ꯈꯥꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯄꯥꯗ ꯈꯨꯠ ꯊꯥꯅꯣ ꯍꯥꯏꯅ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯤ ꯁꯅꯥ ꯌꯨ ꯉꯥꯎꯔꯒ ꯃꯔꯣꯜꯒ ꯐꯥꯏꯔꯒ ꯍꯥꯏꯔꯛꯏ꯫ ꯄꯤꯛꯂꯤꯕ ꯆꯍꯤ 2ꯗ ꯁꯨꯕꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯗꯨꯅ ꯃꯔꯣꯜ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ, ꯄꯨꯄꯨ, ꯅꯣꯏꯒꯤ ꯀꯨꯀꯨꯠꯁꯤꯗꯤ ꯌꯥꯝ ꯈꯥꯏꯌꯦ꯫ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯋꯥ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯕꯅꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯋꯥꯔꯤꯅ ꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯇꯣꯃꯥ ꯌꯨ ꯊꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯟꯕꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯨꯡ ꯑꯗꯨ ꯍꯔꯥꯎ ꯇꯌꯥꯝꯕꯅ ꯄꯤꯛ ꯊꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫